Imphal West District ki Lamsang Kendra ki manung chanba akham awang lekai digi mangkiba angang anigi semkiba 𝗣𝗡𝗔𝗟 angang anigi langla langjin putho haina taksiduna kaukiba ban ngasi mapung fana lotion khrei Imphal mayolda leriba bajar gi dukan ayamba thonglona khrei lanai gi gari kharan tana passenger puba gari amada chaina khide school college sing thonglona ki office kana khide adum oinamak nomada changdaba yadraba pharmacy water supply ana layeng 𝗣𝗑𝗕𝗪 thaudo wathok singi oinadi athingba si komthokhi Loinana ban manungda thokaningdaba thaudok thokhiba leite hari Maiba Mabina Samadini Thosam Anthony Mangkibaga Mari Lenina Semkiba 𝗣𝗡𝗔𝗟 Kaukiba Ban Bishnupur District Tasu Mapungfa na Saugatuna Lotion Khrei District Asagin Nambol Bishnupur Ningthaukhong Moirang Kumbi Kwaktagi 𝗣𝗚𝗓𝗔 amada famna kidrei School College amadi office sing thonglona ki Loinana passenger puba gari amada chaina khide adumoinamak media water supply 𝗣𝗑𝗪 Mari Leinaba singi oinadi ban asi komthoki hari